cookie na kato kali ba cookie lian kai na tu dia sum compulsory tholak ta bani madu gi dasa mai te data ki makoi mai tha ba ho ba sum makoi na ho bani mi hat ba ho ba sum makoi na ho bani adu ga blame to ba gi haina bisna makoi na sum torok pani adu bu ya de isona ya de maram di kai no settlement zaiti ai sia sum mai pa ya ba se mang ba ya de ngasi di center na madu khangi madu khang ba de center na ngasi di na khoi gi UT ko amadi na khoi gi separate administration reject to re ko reject to ki bagi port karai khoi sum tare masi sum tawra kan ye khoi khangi maram di oi thok pa ya da ba poni aduna maitai da ta riba da sa se manipur le riba phuru batai da su tar we haninga leite housing jedu eta akoi gi jilengrong ki le riba akoi gi brother and sister sing akoi gi jilengrong gi keno family sing da housing tare kom gi mathang da kom da tarak pe mathang da keno da tarak pe so the da tarak pe ko maitai da ta ki ba matam da mayam puna machi tomin le hi ba ko adu masi akoi puna mak theng na bam darkar le illegal immigrants sing adu narco terrorists sing akoi hana da ki akoi housing so ari sini 1951 or 1961 gi mamang da gi leirak laba kuki singdudi isilina oina akoi housing so sum leimin na se akoi yai ba maitai gi site gi yai ba atopa jati sing so sum ya birakan khanlen madu natabada nafu the state si lorani ming olani pata olani kuki len olani ka adu ma manglam du di to honing de ko madu di ada mangda magraw tan ba na khoi gi manglam adu ma manglam du di manipur oi thok pasu yaroi maitai gi blood ta amadi na khoi gi naga family de lai riba tangkhul gi kabui gi maring gi kano gi lai riba khoi gi lomi mam si gi blood kano si singli da e seli phodi kuki na kuki len on ba kai si di mawa su lo de ko adu gi sarukti aina haizani gi se ai khoi hana de gi leiminarak laba 1951 so adu 61 khara keno leiri adu anyway sanu madu gi mamanda lerak laba singdo hoji swing signal leimina se yadri sikari ki nosini kari ki nosini still mokho mi hapa mo hori sikari ki nosini anu bala long invite to ibrasin langse muka satha gi jene invite to bu samana dra so bala oza ZUF ki khongthang se han bege oina oza gi mota kamain thambini kai habini oza basi oza bai borna yam phaja hai re oza bai borna marik sumne yam phajan thambi hai tasing nadi masi government of manipur amadi government of india na tawgada ba magi mathau ngaktani khoi gi poppy bu thinga ga su poppy plantation to basi masi na state asi khaki natana country asida yam saw ba sai cheng ama khoi gi mirol kaya generation kaya mut pa ya ba mulak pa ya ba adugum bagi aki ba malai banina ad hariba asigum basi thingba basi tawhan da ba hai basi di government of manipur and government of india ma khoi gi kainoni ad masi kadai dagi horuk pano hai basi sobla ai khoi gi illegal sing masi illegal khata haining dre idi hojikti bandi kaino 1951 mamang or 1961 mamang dagi leminarak laba coexistent wana ko wazamai bo punna leminarak laba khoi gi isilina oina saro moro una dana leminarak laba khoi gi 51 mamang or 61 mamang da leminarak laba khoi gi kuki isilina singse makhoi su anova sanga iba illegal immigrants sing anova sanga iba narco terrorists sing si makhoi ga sum khusam na satpagi ponama khat iui ipun punna satmin naraga thabak si tawmin na ba poppy plantation oisanu or any manipur da thoiba khoi gi thokan ningda ba crime ka si tholak pa matam da makhoi so sum punna satmin na bagi potama kha sum iui masi thamoi songningai ni aduna masi kadai dagi horake na haiba matam da akhoi gi sarkar na matam chana sana tawbi hogdaba akhoi gi forest sing si taseng na hairabada aina basida panning ba makhakle sahi lising ani ahum henga puwari leiba ningthorol kaya da akhoi gi maitai kingdom gi makha da palakpa manipur se yamna nuksi sana na lai ko maitai ningthau kaya gi ningthorol kaya gi makha da panmin narak ningtaga manipur se yamna nuksi sana na lai coexistence oina akhoi gi phurup jati macha macha sing siga akhoi gi big brother oina leiriba
maitei kenosige yam nuksi sana na laeba marksida akoigi nuksi sana ba asigumba kaira iba kaya se masi kadai dagi no haiba matamda iramdam aina lairiba hingi ba manipur se aigi manipur ne haiba ngamaktaba manipur si ai manipur kai bi yaroi aigi manipur kai bi yaroi haiba si ngasi phobada accept aikoigi big brother oiba maitei singna mitkup khudingi lawba khongba masi natna atai atai jati singna phurup singna aigi manipur kai bi yaroi haiba si lawba si iurate masi mathamoi sokningai adubu hojik nungai ba haigadra natragana amoromda yenguragadi amuk masi thamoi sokningai oiba amoromda yenguragada amuk nungai ba haina haiba su yaba maramdi karigino haiba matamda aikoigi sarkarna paikhat piraktaba masi karidagi no na haiba matamda ngasi phobda MLR and LI na bound toraga hariba law asina leibadagi aikoigi ningthorol kayagi makha da palam labasu singlei singsida kakalaga maitei singna maning to bangamde tauge su khande maramdi karigino na haiba matamda aikoigi brothers sing aikoigi yelhomi kaya makoigi thamoi sokhi gadra haidana ngasi phobda jingda hekta kakalaga aikoigi kanone haibasi haiba leite ba maitei singna maramdi kaino emotionally akhoi nuksina na bagi singda leiba tamda leiba ani si pulla kanda ni manipur oigada basi surbla ko aduna singni tammi ani si nuksina na leina na bagi khongthang si as a big brothers akhoi maitai sina sum tawraga la en khalli kari dagi no masigi khongthang lai singa si ZUF na makhoi gi mathau di nataba maramdi masi gamen gi mathau ni en nga sai haiji bodo poppy plantation muthat pa oisanu natragana hojiki makhoi gi kano sing si tawgada thabak sing se gamen mathau neba natana tawkhala ibasi ZUF na tawkhala ibasi kari dagi lakpano haibasi ai khitang thamningi madi kaino na hai matam da masi akhoi gi sarkar na akhoi gi matam gi sarkar na matam chana tawbiraktaba pot khara lei surbla kuki sina maning tamalakpa hojik Nagagi inhabited area haibatai ayamba adagi akoigi komgi oisanu sirugi inhabited area siru singna tajarakpa aimol singna tajarakpa adagi akoigi sothe singna tajarakpa even akoigi kanoda akoigi laimatak area da siru part 2 kana leramba kanosi masi yam chawba class ama thokhiya ozamai bo madusu akoi kuki singna namna dominant tawra loksilak padagi asum haina akoigi jati macha ingna signal lejaramba mayam se makoi gi inhabited area singsi hojik si khak pa leitana kuki na thugai rakpagi pot ma khak ui masi kana na thingbada ge na matam da government of India na or government of Manipur na thingbada ban soniko adur masi matam chana thingdabagi keno ne ba mairi ne bo zamai bol hojik lai se masi matam chana kari ma thingbirama ba ngasi ZUF na tawriba makoi gi inhabited area da kuki singna makoi na yum sajilakpa village ta silakpa amadi poppy plantation to silakpa si yaroi masi nakoi khudakta masi tokadabani haina tawri ise masi tawfam thokpa gamme na tawbirakta bagi pot ama khangni ba akoi na ngasi uba phangna ise ko aduna masi puna maksi matam sana akoi gi gamena gamero manipur amadi gamero India na masi paikhat laningi maramdi kangruk masel gi marakta class tholak pai base masi yam toin tholakini maramdi gamen matik chadragadi gamena sigumba kaya si yaroi amagi area da amana cross to be yaroi haibana chingba masigi athing basi thambidraba amadi akoi gi cookie singna akoi gi general singsi koktho aga ko maitaina ka khalaga taba yadaba nagasina su sangsil laga taba yadaba makoi da village oina taba yaba government of India gi akoi gi kano da gazette yawba haigadra akoi gi government gi kano da yawba mafam singsi di yam deba aduna tabang taneba hoji kuki singna illegal oina makoi na jungle singsi koktho ga ta silaisi di zamai bon madu ngak taneba haidi village oina recognize or government na masakhang laba village oina leiba sidi khaji khataneba aduna nga sai haibi bado ozame bon haibi dai sumam gara khali madu subject to correction ko hariba ke songlung village se masi village government na masakhang laba
ayaba piraba village ama oibra oidabra masi musu yamna aikoi khangba darkar lei karigumo oyamdragadi makoina ZUF te claim toriba blame toriba makoina hariba aikoi gi village thabire na makoina blame toriba se blame tobagi mahutta makoi oina punishment phangpham lei maramdi jungle haujikti prithvi pumbana prithvi siga inga sa hongakpa khal kairakpa ko aikoi gi ecosystem kairakpa kaya sina maram oiraga prithvi sida asaba ki sang si helaktana aikoi si haujik si 500 years yaudringa da mioi bazati si prithvi da mutpagi akiba leirabani asigumba tankak sida jungle ama koktholaga village ta sin bai bisi so yam luba yam sauba punishable oiba potaman aduna masi su yeng badar kalai ke songnung si masi government recognize to village ra hai basi su yeng batai karigumba oramdre oram men khala seba oram magasu poppy cultivation to basidi asidi aniyate masidi aniyate poppy cultivation sidi masidi maitai na tawsanu aikoi gi maring na tawsanu tangkhul na tawsanu kapui na tawsanu masidi yate aduna amaronda masigi government na tawgada potsi tawdabanina matam ama aikoi gi sarkar leringa da khara aikoi gi tawrammi ko war on drug haina tawduna thugai khokai da khara tawrammi madu aikoi phayen sum khalli afaba tawrapadu phayen khalli maduna aikoi gi generation kaya kalakani generation kaya manam gi beya ba pot ne ba makoi na tawri ba poppy plantation city ko aduna madu gi potu government gi amaronda ZUF se hojiki am keno amani makoi gi amaronda makoi gi duty na te na hai ki basi masi yam sumni tawbadabu afaba thabak government na tawgada thabak ta makoi na mateng pang mane na khan basu yai hadi poppy cultivation muthat pa haibasidi manipur gi yelhomi amadi lagi ba purpuna bona pa ba poni except cookie natana poppy plantation bu tawri ba cookie natana atop lagi ba manipur gi yelhomi jati punamakna poppy cultivation muthat pa haibasidi punamakna pa men khali ga jamai pon ko aduna government gi support ta ZUF na tawbane hadana idi lowe ba khar mateng pang bani hain lowe adubu ta sengbadi makoi gi oiba duty amadi nate masi government na tawfam thokpani aduna masigi makoina blame tori basina makoi gi village mai thare haibani ZUF na hairi bana makoi gi village nate lotang sang poppy cultivation to bada changba aikoi gi machak sing haiba tare har na singba natraga na makoi gi tul sing adumaina adugumba thamba lotang sang amani lotang sang kharani mai thaba se na makoina yam clear oina hairi makoi chende asai oza mai bono so hairi re ZUF na ikoi na tawba natte haibasi makoi chende makoi leiri stand tawi ado cookie na mu blame to kalaisina ngasai gi village ke songlong village mai thare haibane ba masi kadai phong sum ge basi so government na amtang aku athu bata yengsin ba madar lei aduga village si authorize aikoi gi government na aya ba piraba aduga village amara natragadi makoina cookie singa tawri base makoi ona punishable loirakani mani jungle ko thoga aikoi gi village taram bagi makoi punishable loirakani masida yam nokning ibadi ngan khakta ngai risikant gi mi hap aikoi thamoi nuaite aikoi thamoi soi manipur si ingna sikna hanjil lagna bagi damakta aikoi na ngasi phobada big brother oriba maitai singna ngasi phobada kanglup atai da sokada ba tasena harbadi cookie na ngasi makoi gi lokang sankhara thapada makoi na toriba total shutdown kaina tori ibase aikoi na May 23 May 3 dagi ngasi phobada total shutdown to biye okay sir yadro kari gi no tawdri se haiba matamda laiminari ba furup sing sida sokada ba economy da solakada ba leba ka sigi economy solak matamda ikoi punama wamin nagada ba masi yenga kanda maitai singa thamoi sokpa ngasi phobada haukiba lan maitai amadi cookie gi class sida ko makoi gi da matam misama ma phosi hidri okay sir thamoi sokna siri badi maitai gi ngata ne ba adu phobada su maitai gi big brother ori ba maitai amagi role oina peace ta hanjil lagna na ba aikoi 51 gi 1951 or 61 gi mamang da lerak labo cookie sing da aikoi silinau sing hana gumna ko existence oina aikoi gi laimin rak labo do nungsina laimin se na aikoi ngasi phobda madu gi da makta message people lepte ba okay sir thank you so much masida thamoi soi badi risikantana handak magi nupi gi manakta chalam ba sa masi magi nupi na plan toraga cookie na haron sing na
मागी नुपी द तौरगा प्लान तौरगा कौहलगा हाटपा मानबा पोट खरे यावरीबको मसीदा पीस की खोंगथांग अमा लाअब्रा हाइना लेरंबसे लाअम्बे इफ रिसिकांत सी चंगमे करिगुंबा हापीरमद्रबा माबू माबू निंगथीना मखोगी निंगोल लौरीबने मैतई मरक्ता कुकी निंगोल मयाम पालीबो दो मैबो ngasi phobada matuna ma sokteba mardi karigino nungsiba amakak puro payabra haibasida maitaina sangsilliba karigino risikanta si nepal da lejaba masi magi nupibu phone tawraga ko holaga magi family magi father da phoba khangalamdaba ko kaim tawoi lao ningon akhoi gi ningon lo banina kaim tawoi akhoi gi naron singna so haidana salamine ko sillamine ba masi ningthina karigumba thado piramaba अखोई पीस हंदक अखोइना पीस ला आरानी ने खलम बसे हेने एक्सपेक्ट हो बिया को ओके सर थैंक यू सो मच यस या एबा अदुना मा हात की बसे मसीना ताकपदी कुकी सिंगना नसीसु लांगी दमत लालोंग लेप्त्री है बसे मसी अखोई उरे ओके सर मसी अखोई थमोय सोई मंद अखोइना पामी बस संसिन निंगी नो जमाई बोल पीस की लंबी संसिन बसे मखोई मसा या निंगद्रे ओके सर थैंक यू सो मच कुकीना मोइ लान सोल्यूशन व पामद्री मोइ लालोंग यात बसे लेप्त्री हैबनी दुगा खोगी उजिक लाइदिबा पोची वांगफोंगी के सोंगलुंग विलेज पार्ट 2 द थोकिबा थौदोकसी तसेंगना गवर्नमेंट ना लौखटफम थोकपा मखोगी इनिशिएटिव तो मोइन लौगदब द फेलर बजा माइबन थंबी की एग्रीमेंट अमसु लाइने की मसी यंगसिनबेगी थारोय हाइबेगे दु कदाइ चटखरबनो मदु कदा इफेक्टिवली हाउ इफेक्टिवली गवर्नमेंट यंगसिन किबनो डीसी कैदौरी डीसी एडमिनिस्ट्रेशन कैदौरी एसडीओ मयाम लाइरिबसिंग कैदौरी मखोइना थारक मतमदा नोंगमदा हिंगमदा थारक हेक्टा चाउकिबना ते पोपी सिंगसे कमाइन ता होवी हाइबेगे वहंग चौबम सु लाइरे अदुगा ओजा कपूर की सेम फजबा पॉइंट हाइदिबा हुजिकी सोंगलुंग विलेज सी मसी has it been recognized by the government of Manipur government ki Manipur ne recognize tawkhrabra maram de muksida akoi gi huji KNO UPF na mugla isi haidiba khunja sing ki da chatharakpa popi thaba dudi keeping aside nakan da butham khrakan it's a criminal act ni masina masida yamna otpi nei bibege adom da puthora kanda makha taba further security ki situation da violence holakpa ta di punam ki daite se JDF na pugadam ne ba choba blame am mokoi mataka thangalai aduna sidai da daite lawgada basine lawkham thokpasina government lawdra kanda akoi gi lona thingkraba adungba lal holpam oiriba JDF na chu makhongthang je parkhalakpasi aphabo oitaraga su kun appreciate tawningai oitaraga su akoi gi local community mu social harmony da asi kaira kadra habegi yamna mi painingai oba potu su akoi gi anbe round do jamai bonus thambi ke jan somang haibi gi village unrecognized village me mama pop torok gi myam am su laire aduga hujikse akoi gi mapa pugi haktak tegi ancestral gi batam degi thamakpa haidare sigi lan kanu se aina sunya yadana khunda sunakpa yaroi chhajelakpa yaroi ade masida encroach torokpa yaroi be wafam mama adum thamija sigi ngarang nahan gi thodok si ngarang gi thodok sumai len jalem in pi naga sudum hai miyam gi mapam puna thambiram ba makoi gi lam sidai da aina yadana khopjelakpa yum chhajelakpa yaroi haibegi pot am lai aduna swaisida oza koi gi any specific geographical area kra haitare manipur gumba yamna conflict hujik oiriba conflict ngata impending issues me ana big than ba aduga between communities haitare asigi pot sidaida adu territorial claim haitare adagi di akoi gi ethno territorial haitare sigi pot sida ai gi ma gi na ha ki na kanom tholok matamda akoi mamang da su bam thokare akoi kukina nung da thajalamba ada sida kuki sign tawsilamba kaina between recently nagas in kuki haitare hujik maitai ga kuki ga kisam chawba kanoma nem dana lagi ngasina amaga hing amaga sigumba amakoi gi ethno territorial gi pot sima lakpa a particular ethnic group amana ancestral homeland sumaina yamna very specific over geographical area kra claim toropagi asugum state sida toina thokpase kamai thambini oja masi hojik mamang da sum pannagi du da su yaure oja santan panbul du su yaure ai gi habu wakal sikra thadok patai hai koi gi manipur si ai gi ni ai gi community khakki ni manipur si haibati madu yaro hojik oiriba phibam si adugumba wakhalon du senba furup kayam yaurokpadagi manipur da sigumba conflict asigumba kanu mayamam tholais ko aduna aikhoi apun bani manipur se tasembadi manipur se hill state ni 4% khak leibada asina plain asina hill kan khado pa yaba ponate tasembadi hill state haigadam adubu tam ching tam haidana aikhoi gi leiram basi ching khaktana manipur oi basu yaro
tam khakta manipur oi pasu yaroi sing tam ani si pulla kanda manipur gi phajaba beautification ai khoi gi manipur gi satam do manipur ai si oi doi ne ba adu waragadi sing da amadi tampakta tamda lari basi jati puna mak sure sing da ai khoi hauji MLR ekna bound to ba khangde kari gumba ka sam aran ba poni masi so adu matam amada masi keno to gi pa ya khali aduna maram waraga ai khoi chalu ba yadraga su tampak si da puna lei minari ba asi so ai khoi asum coexistence wana lei minari ba kano si maximum di tampak si da lei kai so haiti ai khoi asum nungsina na lei na ba hot nei as a big brother inga sai panjari do thamoi khara sokpa ko za san tan so hai bi khre mai tai de hekta communal si mai tai de hekta ho malan ba ma adu nga sai gi atai ai khoi gi proof sing sigi marak ta gi ai khoi gi thoglat pa che role kaya da gi pen da na adu mai na thoglat pa di oi ba aduna aduga last hekta ai khoi na keno to ba man ba adu bu eze mai tai mo na so yo rik so some haizari sini ngasi su manipur da pisanjilak pa se ai khoi pami aduga punamang nasu honari yen khali as a big brother mai tai punamang nasu honari yen khali atopa ai khoi purup sing so jik ti yausin bi yen khali adu aina mamang da pan ki ba makhak le ye kanwa se surbula aina pem da bada singum thok le se ba na ji han bo question so asi thok khini mandi kari kino ai gi wa khal se ai khoi khara thadok patai ai gi kangup kini aina samna du kuki na ka to khle bo kuki len ka na du de sum compulsory tholak ta bani madu gi dasa mai tai da ta ki makoi mai thaba ho basu makoi na ho bani mi hat pa ho basu makoi na ho bani aduga blame to ba gi haina bisina makoi na sum torok pani adu bu yade isona yade maram di kaino settlement zaiti ase asum madam mai pa ya base man be yade ngasi di center na madu khangi madu khang badagi center na ngasi di na khoi gi UT ko amadi na khoi gi separate administration reject to re ko reject to ki bagi port kharai khoi sum tare masi sum tawrakani khoi khangi maram di oi thokpa ya da ba poni aduna maitai da ta riba da sa se manipur le riba phuru batai da su tarwe haninga leite housing jedu eta khoi gi jilengrong ki le riba khoi gi brother and sister sing khoi gi jilengrong gi keno family sing da housing tare kom gi mathang da kom da tarak pi ai mathang da keno da tarak pi ai so the da tarak pi ai ko maitai da ta khiba matam da mayam puna machi tomin lei hi ba ko adu masi khoi puna mak thengna bam darkar le illegal immigrants sing adu narco terrorists sing khoi hana da ki khoi housing so ari sini 1951 or 1961 gi mamang da gi leirak laba kuki singdudi isilina hoina khoi housing so sum leimin na se khoi yai ba maitai gi site gi yai ba atopa jati sing so sum ya birakan khalle madu natabada nafu the state si lorani ming olani pata olani kuki len olani ka adu ma manglam du ta honing de ko madu di ada mangda mangrao tan ba na khoi gi manglam adu ma manglam du di manipur doi thopa su yaroi maitai gi blood ta amadi na khoi gi naga family de leriba tangkhul gi kabui gi maring gi kano gi leriba khoi yellow mi ma'am si gi blood kano si singli da e seli phodi kuki na kuki len on ba kai si di mawa su lo de ko adu gi sarukti aina haizaning se ai khoi hana dagi leiminarak laba 1951 so adu 61 khara keno leiri adu anyway sanu madu gi mamanda lerak laba sing do hausi swing signal leimina se yadri si kari kino sini still mo ko mi hapa mo hori si kari kino sini anu bala long invite to ibra sini lamse mu ka satha gi jene invite to samana dra so bala ko masi ko de nuaite ko kwai gi noning badi criminal act me ka hairi ba jedu et na to ko matam dana ma ko na criminal act ne hai ba jiri bangi hat ki bami hat sibu criminal act ne hai bisi mo ko masana hai gi brasini kuki amatana ai ko na to riba jiri bangi act si criminal act ne si mo ko hai da ba kari gino ningthau khong gi maninda pham da masagi pham da thabak suraga le jaba mapam sa micham mari chingdagi kumtharaga mi maitai ahumari leibo ure na kumtharaga hat ki basi criminal act ne si mo ko hai da ba kari gino magi nupi le jaba tabak to no Nepal le jaba rishi kan ta ngang khakta ko thoga makoina lalong to ro makoina hat khisi makoi nipa thopne hai ga dra ku ki sing sibo adu di makoi na tori badi makoi na tori bada makoi na to khudi ma na ya ba atop na to ga criminal ne hai badu di akhoi mo lo de haning e ni adu ma hut di akhoi na hari bana inga sikna santi puroksi nukhina bam puroksi har ga di
kuki na khoi gi lam hen basing kuki na khoi na control to mai tai gi lam hen basing mai tai khoi control to ge ko Jelengong gi lam hen ba yaw ga su Jelengong gi lai ba ka no sing na control to suno ba tangkhui gi lam hen ba yaw re to suno kabui gi hen ba yaw re to suno ba magi zati gi lam hela pase magi community duna zati duna control to gi ho ba peaceful se har ga di mai tai no kuki control to ru ba di ya ro ba natro handom na se ha bane de step se thokre lam se thokre balam se asum holier se hi supa punsi supa asum chatha se har ga di lamdam si ut ola kane ba ko nasi mat hojik na sai gi jedu yeb na tori ba thodok ai khoi gi kuki ga hojik tori ba kano si ai khoi nuai te masi merik te gi mejau pi ola pi ai masi olam ning de khoi adu di ke do batai makoi so han batai ko any makoi si am group ne khoi khangi jedu yeb se adu arga su kuki si moi gi yam sathi bam le maral se mi gi maral khatane ba makoi thi bai se makoi gi maral kai dong nung dai khoi gi asi ral ne se makoi hai ro ba asi da azu ma to ga de o zamai bolwari sa ya ro kuki na su ai khoi gi iral lai na khoi inhabited area nangi area ne ka haya phon de da adagi khoi gi Jelengong na so ya si de khoi area ne hai be ade mai te so asi tampak le se ai khoi mai te gi lam ne hai be ade manipur se khoi apun bagini na sai oza sa tan so hai re na ai lam ni ka haya ba po na te ba adu mahutadi naga sing na Jelengong na lerak pada si dai khoi gi inhabited area ni ai khoi gi likely would ai khoi gi ko hingna ba ai khoi gi adu gumba low sing ufam ko adu hai gadi ai ba ipa ipu sing na thaina dagi low sing ujarak pa ai khoi gi inhabited area ni Jelengong gi hai ba phajai madu yai ai khoi ya ninge ba ko aduna kuki singna so adu di migi inhabited area adu da makhoi gi migi fourth part mapa mapu haktak tagi lo sing udon le ram mem du kuki khoi ne to sang ga hekta khoi gi area ne to ba se adu dei khoi so la le na hai ba step kra do ka da bani if asen ba Jelengong gi jaga we ram magadi madu ma correction to ba dar ka le ko madu da kari dar ka le ai khoi government dar ka le ka ni ko government gi machinery sing dar ka le ka ni aduna asum hai na to ka da isai gi asoi ba se ai khoi na sifo soi re adu ra gadi na khoi na sifo soi re ba potu la gadi o zamai bo no sina bam la kani adu ra gadi thabak se mairik te gi mai jau bi on ga da ba thabak si phatha bangam gani adu aina hangning ba question na su le ye o zamai bo kotu ana ta ba da hek nuai ta ba ngarang na han da ka form to gi ba po ni committee on tribal unity kotu si da yaw se karma tribal sing no kai se khoi yo ji khangning bam yaw re ba zamai bo committee on tribal unity har ga Jelengong so yaw pham thok tro sida kabu yaw pham thok tro tangkul yaw pham thok tro kuki ai di masi ka no zo sa ta kuki khaktan semba ka no oram do ma le ko tu se man bi kari gi no na hai matam da hojik phaurei ba por se Jelengong ga hojik to no ri ba jedu ep ka to no ri ba por si ko tu hai ba kano sima lei ragadi asida punna lei mina ragadi thowa ya sina ingalis thokham thokte ba bandi nasai gi hai gi bado ai khoi masen sarkar khakta ko wari sa dra so ai khoi masen wari sa raga loisin be aina hai ba poto adu ragadi ko tu si kana no ko tu si de yauri ka si masi khoi khangning ba ma question ma kha ga khoi gi site gi tawningi aduna Jelengong na ai nga sa hai gi bado ni masi matam sana matam gi sarkar ai khoi gi pairi ba singna matam chana yengsin bi ba da badagi asigum ba khongthang si tholak pane na khali ZUF na pen da na ai khoi gi ipa ipuna thamlamba ipa ipuna kano toram ba hai tare dokhon toram ba hai tare ipa ipu singi ai khoi gi hingna na bagi kano oiram ba jaga sing sida kuki na changsil e ha bagi pen da ba amaga loina na plus mioi bagi ai khoi gi mirol kaya ai khoi gi generation kaya mut pa ba ko poppy cultivation yaroi mamang su yana ki ba ai inaki ba che leina singum ba to isi yaroi hai ba ma aduga makoi gi pen da si dai no u ba si Jelengong gi oi ba ai khoi gi naga family sing na hana dagi ipai pu haktak tagi hona leijarak laba jaga ni hai ba potam su yauri bu ko masi khangdok pa darkar lei masi yam phajana khangdoga adu argadi masi gi pen da ba se atai da so phawrak ne ba ai khoi na khangi history da nainaba matam da Churachandpur area sida kabui gi khunyam leram ne
kabui khunyam leram ne ko ngasi madu gi pen da bu kabui gi family sin de leiri ba kuki sin ta thok rakhi bane ba ko kabui khunyam leram ne so kano sida singda gi akoi ba sida inan nang mai tai gi khunyam leram ne sorbla kharam khulen inan nang ha ge kharam khulen na ma khak leram ba du bethel na won gre ba kuki sin lo sil la kan da singmai do za sa ta sumai na akoi gi singda dam da sang ga dare ga som sa khar ga lei bane ko kharam khulen na mai tai na dokon to ga mai tai na leijaram ba mafam sa makoina paisa khara tawraga paisa paiba khara family ai lona khangi madugi kano su ai panjaning de maduna leisil lakanda kharam khule na lerami ba kano si bethe line on tho ka da khunna chobam ta are asum maina ai koi gi history manipur gi history sin se kuki na muthalai si ya me ba ko masi gi penda ba se ngasi maitai khakta natana hauzik zelenong family phau ba hore mathang da kom phau ro pi ai mathang da aimol phau ro pi ai mathang phau ro khine bo ko matam madu da ai ko yelhomi singsi punsil la kinen khali ko masi amorom da aphaba khongthang nen lowi aduga amorom da ai ko gi am kaino amana sumaina hekta ai ko gi tawba si so amorom da nungai te habo wafam se ko punamang na sum thamjari sini mandi masidagi merik tagi majau bi habidu la pi ai ko Kangpokpi kai se koi kangui kan on silai nei ko Kangpokpi si kana na tholam no maitai na thon ba ming ne ba kangui yan on silai nei kuki na ko leimata ga ba si maitai na tholam ba ming ne ba leimata khi ba mafam ne ha ba gi wari lei history de lei leimata ha na ke du lo tho kan kuki na thon jil le ba ko just like that yamna history si muthat na ba hona ba ne ba makoi di history no ba sem ba ka tangai ri hau ba ka tangai ri ba makoi gi history manipur da kuki gi di ko masi makoi na khang da ba ne adu khang ba ga loina na manipur da coexistence na koi gi leiminari ba punamak se hana gumna nungsina se har gadi step hando pa darkar le okay sir thank you step hando pa darkar le ai khoi su phatharaga makoi na ngasi criminal act ni kain to ga 24 hour ka ma mo gi haklate si masi di kamno bin da highway protection piri ba kanu sing thogai bi ye khai bi ye makoi da atawning ba to ba makoi na highway mapan do yum khara ta silaga awaba de khoi khto wa ga dro Chosanpur di through Imphal salo dro Chosanpur sani ba chinjang bayam sidi Imphal phawra ga chatta bra makoi di yawn wa ro dro aduna tawning ba akoi highway ma gano sing da tasil la kanda as maitai wa hala lore ka begi port asi adu da ki ne ba akoi gi maitai sina ahen ma thabak adu de na don to da ya bran to kan da du ne ba maitai na ngasai gi as maitai communal to re ka na no maitai na communal so ba ho de ba ngasi ba da kamru furup macha sing se nuksi sanana leina ba hona ba khakta ne ba khoi di ha ngasi so hari sini lan to na kre hat na ba kre hat kre maitai gi misam kya si kre ku gi di misam ba si de ne puthong ma moy ba ma khoi khulai pai ba ma se ne ba moi gi khara si ri du di adu ga misam am ta si de ba adu phau da khoi phathari ba ko aduna ai de amom da makelam jathang ma si khoi gi kuki umbrella ma kha da thado family si lei bnen to mi si ma khoi lei roi hai hre na ma kum ba mi lising khara tholak pa darkar lei ko kuki gi aranba makoina ni gi state ama da changa ga ekte state ama sema ge kan kuki len sema ge kan to kholak pa asi gumba step se hando pa darkar lei khudakta okay sir thank you so much matam du khatta da manipur se apunba manipur hai bado uba phanga kani lai ba isni group singkina khara khara step back tawrakanda mayam ge apun begi wakhalon sidaida punjilakpa hanagi apun begi manipur haibe totally kone revive tarok pai khongthang si tu oiduni khara khara khandok na basima dakar le hebe dum leire du ka ni akoi gi ethnic group amana hekta mai inhabited land du adu ai gi territory ni na claim toksin daba haibe wafam sima simsu leire du ka etana oza hoji se community gi leader sing siga lady leader sing siga government na su ma gi intervention ji yam dakar ore especially regarding na sigi poppy plantation sida adu gi yamna coordination am swam dakar leire haibe wafam ji ju thambi re du ka ana hoji se oza ko yam sensitive oi ba situation am khakta lai bani dana approach si hai tare ko da conflict situation karam ba mechanism na traga khoi gi pambai hai tare conflict khoi gi sensitive approach hai tare kari adopt to ba mathau tai hujik leire situation si da kamai thambi ninga ja I think aside the mamang thambul the sosum lo ni yaw rabani ai khoi ai gi kangrup ki bo wakhal si thado patai apunba manipur ma sagat ke haje apunba manipur ma gi manglan da khoi sangsin bina batai ko ai gi len hai basi masi thado patai aduna masi pura maksi aina sum ai khoi na u bada yami
atai atai leiriba ekhoi gi community singse purupuna makse including Meitei yauna ko apunba Manipur amagi manglan sagat minasi haibda loini yarakani an khali ko except cookie yaro masidai phone sum thamjaram ge go jarme por mandi yaro makhoi gi keno se makhoi gi thinking si top only separate administration natana makhoi gi solution leite si makhoi sum hairaga sulai ana ngasi aina uji thamjani gi sine aduna government si ki so asoiba mayam se khoi no ure aduna government na so mathang ta ba mamang da kaya ma soi ga su la kadar ba government par ka dori ba singna section na Manipur ki kadai da mai ho ba ya adugumba jaga leirige karamba mafam dagi mai hoga da ba adugumba thodok tholak da leirige haibasi mitkup nahum singna prajagi keno khangna adugumba keno to ba government ama sembiu hojik maksu manadri hojik maksu 25th before 26 January gi koi republic day gi mamang da sarkar semgani ana to hojik pok sembangam de hojik pok manabangam de aduna karamba hojik leiriba madugi koi gi MLA 59-60 leiriba MLA sing sida Manipur gi asigumba issue sing sin naina basi MLA ka yorum ga dagi kai se koi mid usin badu uphangdre asini ko aduna masi punamaksi lakadoriba government ama karigumba sendi banga magadi maduda pukchel khojel manaba ko community punamagi yoribani government se sembada ko aduna manana satpo oibiu amadi CSO sing aikoigi community punamaki leiriba CSO sing sigasu type torga satpiu makoi gi maramdi makoi si hekta irang hoba kambu ne kan inthok pase haidi tongan isinga thawgdom leiba porse masi leihandaba government gi kariguma mafam amagi natraga kariguma furup amagi lorpa matamda CSO sing some yahon biba aduga afaba government amala nanaba afaba government ama koigi issue mayam si kano to bangamba control to bangamba matam chana marandi matam chada badagi ni ko mari tagi mejo bi hore sing adu matam chana control to bangam gada ba dugum la sarkar du la ko biu aduni aina haizani gi sa tai thodok pa hining de adu taseng na harabada asum haina ai koigi asum chak thin basi kana no haiba matam da hoji ki wani di kuki no oi ko hoji so makoina thoi si ko tu na ka thoi ba ke no si da makoina si thai si Sadar Hills Kangpokpi District Administrative Office Kangui kai si kai lege koi khangde ni ko nasi bo da moina Surachan Maharaj gi mingda thon ki badugum la Surachanpur ai ba jaga si moina lamka no won greba lamka sing asi phobda government gi kano ma document ama lamka ai na makoi ibang ama brasini kana da thabak si thado osini ai haizani se community sing sida adugum manglan oiro do manglan ko masi Meitei side se oisanu kuki side te oisanu aduga naga gi side te oisanu any proof lai riba khoi gi nuksina leiminara ba proof sing se punamakta gi oisanu masi thadoksi afaba kano ma da sanction si mihan mipun si thadoksi mihan mipun ai bududi hamnaraga kamnaraga sum tokini maduna saukhat pa purok pa yaroi aduga ngasai hai ki baduni lan si to boso darkar le yana pisorak na bi to da ya da lan oraga di madu to ba tai ba khoi so Pandi mina sum to mina sum thana sak thilaga khoi sum yeng lei bati yaroi dana aduna madu thok tana ba aduna hoji lei si so morom da yam nuai ayam morom da harau ese tai na tiko makoi interview wal sini ese Meitei ese khoi kan wa moina Manipur gi citizen na moina isana hari sini hoji je web ka tori ba kuki ga khonari ba se masi solution ma puro masi nem interview maduna lebak sida choba kano mala aga madu gi misi mina mugla pa matam da miyam sida yam nuai ta ba pot mala kani aduga step se handokpiu karigumba jedu yetna hariba jelengrong singna hariba maside ekhoi gi ipa ipu singna hanadagi do khon toraga ekhoi gi lifeline on leisure pa jaga ni haibasina karigumba asum boragadi kuki singsu step handokpiu ai haise aduga masi am party so esuna ma so esunu popi thinga preside ekhoi accept towi ko jedu yetna popi cultivation na hoji amata tobi aro makhoi gi area da naga inhabited area singda ko okay sir haina to pase masidi really thanks to we maram di kai no madu afoba khongthang amani ko makoi arm group adu ada gi nate ko afoba khongthang du bunai ne accept to we arisi aduna afoba khongthang amada sanction minasi aikoi gi future se masi drug free oiba state ama oi helaga
ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥ ꯈꯛ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯟꯅꯗꯒꯤꯁꯨ ꯉꯥꯜꯂꯒ ꯂꯩꯕ ꯃꯅꯤꯄꯨꯔꯅꯤ ꯍꯦꯟꯅ ꯉꯥꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯀꯩꯅꯣꯁꯤꯅ ꯑꯩꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯑꯣꯏꯖꯒꯦ Okay, Ozai, yan pasan thabire